HANDAK CHAHI gi OINA PANGTHOKLIBA BOSEM na LOUBA Class 10 exam amadi COSEM na LOUBA Class 12 exam da question leak Oibagi Wathok ama Thoklakliba Asi all Manipur students guardians organization na Yamna Hakchinna Louee Hairi amadi asigumba thokhaningdaba pamdaba thodok asina PANGTHOKLIBA exam asi meaning lehendre adum oinama council board amadi education secretary loinana cyber crime SP amadi SP na matam chana tofam thokpa thabak sing tawduna crime tawriba miyoi singbu logi oiba action louba amadi cyber crime gi SP na achoba thodang louduna makhatana asigumba thokhaningdaba thodok thoktanaba mara leiba sing khangdoktuna hotnaba asimak organization asigi maikaidagi pukning thogat CHAHI Hairi makhatana English school gi oza singi maraktagi oza kharana vested interest thabak tawduna exam gi niti niyom thugaiba haibasi maral gi matung ina chap chaba dandi pigadabani hairaduna atopa oza kaya amasu magi school gi satra sing class 10 amadi 12 ta pass to halaga satra yamna fangna ba khona bada ojana OINA note tohanba note pishin ba asigumba kaya asidagisu question leak oibagi thodok sing asi tholakpani haibasi mayek sengle maru OINA lengak board amasung council na school recognition piba matamda sakma yenglaga pibidaba asisu pangpida piba asisu achoba maram amani masida lengaki asoiba sing su paladuna recognition piba matamda government na no objection certificate piba matamda pangpida pidabagi Pibadagi school nakna lainarakpadagi satra fangnaba khotnabada thodok asi oirakpagi achoba machak amasu oibayai maram aduna government gi mari lainaba authority dagi hauraga board council school sing oja sing amasung parents sing puna gyan taminaragadi asigumba thodok asigi ngakthokpa ngamgani natragadi Manipur gi education system asi hena fibam soksilakigani maram aduna aikhoi khudimakna aigi lofam thokpa thaudang thamoi sengna lominaduna haurakliba singi tungi lambi yatminaduna afaba khunai ama puraknaba khonabada amata oina thaudang lominasi haina all Manipur students guardians organization appeal tarakli